Moreh da leiba commando posta Kuki singna nomai kapsilakre. Hautak tampa khunauda bom yauna nomaina landarakhre. Moreh da leiba Manipur Police Commando singda Kuki militant singna nomai kapsinduna attack satharapagi thong leptre. Ngasi ayuk pung 7:30 taba matamda Kuki militant singna amuk hanna Moreh gi kondong larembi manakta leiba Gem Hotel matam kharagi oina hangba Manipur Police Commando gi posta Kuki militant ni singneba singna sniper sijinaduna landarakhre. Kuki militant sing aduna attack satharakliba asi Moreh Hospital dagi meter chatret lom chatlaga leiba Moreh Ward number 7 Sabang Phairom dagi sniper sijinaduna nomai kapsalakibani maduda commando sing aduna su handuna nomai kapki adubu Manipur Police Commando singi maikida aso apan yaubagi paudi leite Panba yabadi tha sigi taragi numidang pung taruk lom taba matamda Moreh da Special Commando gi SP TS Krishna Tombi da sniper kapsilakpadagi sining chitta hingaukibani Haujik mafum adugi akoibada Manipur Police Commando singi maikedagi Assam Rifles ka khusamnaduna makhatana operation chathari amaromda Bisnupur district ki Kumbi Police ki manung chana leiba Wangu Sabal Maning Maichak Pisingda Singchan Basat Kiba Kunja Marigi Manungda Ahum Sina Fanglaga Amati Bafangdana Leiringai Cherekta Ngarang amasung ngasigi lonaba ahing nongyay pung ama makhairam taba matamda hautak tampa khunau Thobal labuklomdagi Kuki militant singna bom yauna nomai round kya kapsinduna attack chatharakre maduda mapam aduda leiriba ani suba maha regiment amadi chamagani phumari suba BSF ki apunba kangbu amana handuna nomai kapnaki Ngasi ayuk phauba matat nomai kapnakiba aduda Kuki militant singi maikida ani sibaga lonana ahumna sokle haina thajanari adumakpu chapchaba confirm oiba paudi phangba ngamdre bomgi lang thaklam le operation da khulai sing phagatkre Ngasi ayuk pung 3 minute ni furam taba matamda Imphal Moreh lambigi tiyangnom Kuki khulmanakta IED bomb ani lang thaklam badigi security persons singna matam sana thengnakre Hariba IED asi Moreh da leiba manga suba Assam Rifles ki kangbu amana bypass lambi asida ROP chatlingeida IED sing adu thengnarakpani hairi matungda Security ki person singna asoy angam yaudana IED ki bomb adu lokthokhi IED bomb asi kg mari gram chatret lummi bomb leiriba mafam aduwai dagi meter khara chatlaga tongan ba makhal gi wire sing leiramki tungda polam sing adu Moreh Police Station da sinakre ngasi ayuk Imphal East District Police amasung Assam Rifles CRPF ki apunba combined team amana lamlai PS ki manung chana leiba lauksang khong amasung masigi akoibada thiba humbagi thabak chathabada Haitup makhongi khongi lambida tongan ba makhangi khulai sing phagat pangam khre hairi maungnaha ama thori yanduna siramle ngasi ayuk hairok part 2 bazar salam leirakta maungnaha ama singnaningai oiba maungda thori yalambadagi miyamna irang haurakre nupa mayunggi miyai ahum police na fajin khre thori yanduna siramkiba maungnaha dagi maming thoksom imemcha sahi kuntaret mapuroiba abungchani nupi mayum nadi misi asi masa mathanta sibanate imung manungna ot naiduna hatpani haina fongdorakli asiba haksang jenimski mokta postmortem gi damak thamkhre Nupi mayumgi imung manunggi miyai singna fongdorokpagi matung inna mahaki mapuroiba abungsa thabak suba miyai ni mayumda ayamba matamda halakte misi ase yamna singnaningai oi mahaki manembok thoksom ongbi momon amadi masan nupina yamna toina otnai haina fongdok lamba leiki aduna misi ase imung manungna hatpa oigani haina singnai amoromda ngasi nungthil misi asiga mari lenana wahang pahong tongnana bagidamak manembok yauna miyai ahum police na lokhatkre Maitegi imung manung khudimak langi sem sadaba yaroidaba fibam da lakle sisiyan Lamen tuihanba Kuki nako terrorist singna maitei singi mathakta satharakli balana se nomagi fibam lusilakli Fibam asida maitei singna tumina leithokpa yadre maitegi imung khudimak langi sem sadana leitaba yaraktre haiduna Sisiyan Forum Peace Committee gi maikidagi lebak miyamda thamlakli Sisiyan Forum Peace Committee na singkhong chinyada palngak liba maitei singda leptana mateng panglubagi manung channa ngasi Imphal East ki Ithamorang Purelda palngak liba Arambai Tengol 52 suba unit ta ngamjaba polam sing mateng pangkhre mateng pangba aduga mari lenana Sisiyan Forum Peace Committee gi mahut sillaga convener angomcha singkhaina haikhibada lamdamasigi Lok Sabha gi sit ani leibada Outer Manipuri Parliamentary Constituency gi sit ta Kuki Furuki maraktagi miyai sing
asi ing kumja lising amaga chamapan humpuga taretagi hauna MP oina tarelak thakre masi makhoina Manipur thugainaba plan tauba oiramle haujik maitai aikhogi lam Kuki singna munkiga daure maitai aikhoi tumina leithokpa yadre Kuki sing thengnanaba arambai tengolna lauriba thaudang kayabu Sisian Forum Peace Committee na taubimal khangba uchari Singkhaina makhatang haibada forum asina areba khara puthokcharaga chingkhong chingya da chatuna mateng pangneba sida kanagumba masa hakthengna yaudраbasu forum asigi khuthangda mateng panglakpa yawi mateng panglakliba maruploi singbu forum asina ikai khumnaba galonana thagachari ngasigi tengbang khongchet aduda committee asigi atei thaupuba sing saruk yakhi Nupi amana Langon Oles Home da lupa lak manga mateng pangkhre mahakpu laigi macha haibu mingthol pikre Thobal athokpa mayai lekaidagi Manipur Legislative Assembly da Secretariat Assistant oina thabak tawribi masagi chahi 13 surabi Khangembam Romila Kaubi amana Langon Oles Home da lupa lak manga mateng pangkhre lenana home gi maikidagi mahakpu laigi macha haina mingthol su pikre Ngasi Manipur Press Club ta pangthokpa pawmi singa unaba amada Khangembam Romila na hai hanna yengbada kanasu leitraba ahal oiraba miyei singa sigidamok mahakna suja nomjaduna tanjaba sempham khajitang mateng pangba ngamba asi mahak pupukpiduna taibangi awanungai punumak phangan biramba mahaki apokpa Khangembam Heramot amadi mahaki apokpi Khangembam Ongbi ibema anigi laman singba ngamba saksage haina wakhalondagi kathokchabani nakal amaromda Oles Home asigi chairman oiriba oina mangina phongdokhibada Langon singda leriba Oles Home asi matamga chunadraba mongda ahal oiraba home asida leriba miyei kaya ayingba nungsit marakta tumpham chafam khangdana leriba ahal sing asigi awa ana sing social media gi khuthangda ubadagi ahal sing asigi awa bakajitang oirabasu koknanaba anauba home ama sananaba mateng panglakliba asida mahakpu home asigi makedagi thagatpa phongdoktuna laigi macha haiba mingthon asi piduna ikai kumnaba utpani amadi miyamna su mahakpu puning thogatpiyu haiduna phongdorakli isam ngakpa ngamloidaba oirabadi security advisor sindokadabani Mahesor Bisnupur District ki Kumbi Police Station ki manung channa leiba wangu tera khong maisak pi singkhongda Kuki militant singna wangu sabal akasoidagi tamthina hatok pikrab singi yumda social activist Mahesor thongnau jamna satuna imung manugi miyei sing unakhre khongchat adugi manung channa Kuki militant singna amuk hanna sangsilakpa yai haina singna ba wangugi mafam singda ahing yarektuna leiriba ima ibel singsu unakhi khongchat aduda Mahesor na hai khulai pariga lan yawba sunataba nomagi sara tanba singsan basat khiba miyoi maribu Kuki militant singna tamthina hatpa laibak thibani thodok thokpam dagi sumnatagi meter chanirom tamak lapna paramilitary force sing leina thodok asi thokhiba asina security sing asi leibagi mathau tawribara taribara haina pendaba phongdok laduna unified command pairiba security advisor tumina lei thokpa yaroi misam ngakpa ngamloidaba oirabadi security advisor sindokpa asumba khongthang oigani haiduna Mahesor thongnau jamna phongdokli